ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯁꯅꯥ ꯌꯥꯝꯅ ꯊꯣꯛꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯂꯩꯕꯥꯛ ꯑꯗꯨ ꯁꯅꯥ ꯌꯥꯝꯅ ꯊꯣꯛꯂꯕꯁꯨ ꯊꯣꯛꯂꯤꯕ ꯁꯅꯥ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯗꯥꯏ ꯃꯐꯝꯗꯒꯤ ꯊꯣꯛꯄꯅꯣ ꯍꯥꯏꯕ ꯁꯅꯥ ꯄꯨꯊꯣꯛꯄ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯁꯅꯥ ꯊꯣꯛꯐꯝ ꯈꯪꯂꯝꯗꯦ ꯅꯣꯡꯃ ꯁꯒꯣꯜ ꯊꯧꯕ ꯅꯍꯥ ꯑꯅꯤ ꯁꯒꯣꯜ ꯇꯣꯡꯂꯒ ꯅꯨꯡ ꯉꯥꯛꯇ ꯂꯩꯕ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯑꯃꯗ ꯃꯤ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯁꯛ ꯐꯖꯕ ꯋꯥꯡ ꯆꯥꯎꯕ ꯅꯍꯥ ꯍꯦꯟꯖꯨꯅ ꯌꯥꯏꯃꯗ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯇꯨꯔꯦꯜꯁꯤꯗꯗꯤ ꯁꯅꯥ ꯀꯩꯁꯨ ꯊꯣꯛꯑꯝꯃꯣꯏꯗ ꯁꯅꯥ ꯍꯥꯏꯕꯁꯤꯗꯤ ꯂꯩꯉꯣꯏ ꯃꯔꯛꯇ ꯑꯣꯏꯒꯗꯧꯅꯤ ꯑꯗꯣ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯁꯦ ꯂꯩꯉꯣꯏ ꯁꯣꯏꯅ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯅꯨꯡ ꯊꯣꯛꯄ ꯇꯨꯔꯦꯜ ꯑꯁꯦ ꯂꯩꯉꯣꯏ ꯌꯥꯝ ꯑꯣꯏꯒꯟꯕꯅꯤ ꯌꯥꯏꯃꯅ ꯑꯆꯨꯝꯕꯅꯤ ꯏꯇꯥꯎ ꯍꯧꯖꯤꯛ ꯁꯅꯥ ꯊꯤꯕ ꯂꯥꯛꯂꯤꯕ ꯇꯝꯊꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯅꯥ ꯈꯨꯜꯂꯒ ꯂꯂꯣꯟꯂꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯍꯥꯟꯅ ꯊꯦꯡꯅꯔꯗꯤ ꯃꯣꯏ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯔꯤꯜꯁꯤꯒꯤ ꯃꯇꯥꯏꯗ ꯀꯨꯝꯈ꯭ꯔꯁꯤ ꯏꯇꯥꯎ ꯃꯈꯣꯏꯕꯨ ꯊꯨꯅ ꯎꯅꯍꯧꯁꯤ ꯃꯣꯏ ꯑꯅꯤꯗꯨ ꯅꯨꯡ ꯉꯥꯛꯇ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯁꯒꯣꯜ ꯊꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯁꯅꯥ ꯊꯤꯕ ꯈꯨꯟꯖꯥ ꯈꯔ ꯇꯨꯔꯦꯜ ꯑꯃꯗ ꯂꯣꯡ ꯂꯣꯡ ꯇ꯭ꯔꯥꯏ ꯈꯣꯟ ꯈꯣꯟꯗꯅ ꯁꯅꯥ ꯊꯤꯔꯝꯃꯤ ꯀꯣꯛꯃꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯁꯅꯥ ꯊꯤꯅ ꯊꯤꯅ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏ ꯁꯅꯥ ꯈꯔ ꯌꯥꯝꯅ ꯌꯣꯜꯂꯒ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩꯁꯦ ꯃꯤꯔꯦꯞ ꯆꯥꯝꯃ ꯋꯥꯡꯕ ꯆꯦꯛꯄꯜ ꯈꯥꯎꯁꯤꯀꯣ ꯇꯝꯕ ꯉꯝꯗꯦ ꯁꯅꯥ ꯊꯤꯕ ꯌꯦꯛꯅꯕꯁꯤꯡ ꯂꯥꯛꯂꯒ ꯁꯅꯥ ꯊꯣꯛꯐꯝꯁꯦ ꯈꯨꯗꯨꯝ ꯆꯟꯈꯤꯕꯁꯨ ꯌꯥꯏ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗꯒꯤ ꯂꯥꯟꯗꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯉꯥꯛꯄ ꯊꯦꯡꯅꯕ ꯉꯝꯂꯣꯏ ꯁꯥꯕꯤꯔꯩ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯏꯕꯨꯡ ꯑꯩꯈꯣꯏꯅ ꯁꯅꯥ ꯄꯨꯊꯣꯛꯂꯒ ꯁꯅꯥ ꯌꯣꯜꯂꯨꯔꯤꯕ ꯂꯩꯕꯥꯛꯁꯦ ꯃꯤ ꯌꯥꯝꯅ ꯐꯠꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯁꯅꯥ ꯌꯣꯟꯕ ꯂꯦꯞꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯊꯣꯛꯄ ꯃꯐꯝꯁꯦ ꯊꯤꯔꯛꯄꯅꯤ ꯏꯕꯨꯡ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯅ ꯁꯅꯥꯒ ꯆꯥꯅ ꯊꯛꯅꯕꯒ ꯑꯣꯟꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯐꯕ ꯉꯥꯛꯇ ꯎꯏ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯒ ꯁꯅꯥ ꯊꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯅꯨꯡꯀꯨꯞ ꯂꯩꯉꯣꯏ ꯃꯔꯛꯇ ꯁꯅꯥ ꯀꯣꯠꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯨꯔꯦꯜꯒꯤ ꯃꯇꯥꯏꯗ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛ ꯅꯥꯄꯤ ꯃꯔꯛꯇ ꯆꯠꯈꯤꯕꯒꯨꯝ ꯇꯧꯏ ꯁꯅꯥ ꯊꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯁꯣꯡꯕ ꯃꯔꯛꯇ ꯌꯦꯡꯂꯒ ꯆꯞ ꯆꯞ ꯌꯨꯡꯅ ꯄꯥꯛꯊꯅꯩ ꯀꯣꯛꯃꯨꯅ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯇꯅ ꯈꯪꯕ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯀꯥꯔꯁꯤ ꯂꯥꯎ ꯂꯥꯎ ꯌꯨꯝꯗ ꯀꯥꯔꯁꯤ ꯈꯥ ꯂꯣꯏꯕꯨꯡ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯗꯅꯤ ꯈꯥ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯀꯣꯊꯥꯡꯗꯨ ꯑꯐꯕ ꯂꯨꯆꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒ ꯌꯥꯅꯗꯕ ꯂꯩꯕꯥꯛ ꯑꯃ ꯂꯩ ꯂꯩꯕꯥꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯋꯥꯡ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯅꯤ ꯍꯦꯟꯖꯨꯒꯤ ꯂꯩꯕꯥꯛꯀꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯂꯨꯆꯤꯡꯕꯗꯨꯁꯨ ꯅꯤꯡꯊꯧ ꯍꯦꯟꯖꯨꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯦꯟꯖꯨꯒ ꯀꯣꯊꯥꯡꯒꯁꯤ ꯃꯄꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯄꯥꯗꯨ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯅ ꯀꯣꯊꯥꯡꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅ ꯍꯦꯟꯖꯨꯅꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯅꯤꯗ ꯃꯤꯆꯪ ꯃꯤꯈꯩ ꯅꯥꯏꯕ ꯃꯄꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯥꯏꯕꯨꯡ ꯇꯥꯈꯤꯕꯅꯤ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯅꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛ ꯃꯆꯥꯁꯤ ꯀꯣꯊꯪꯅ ꯃꯨꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯈꯥ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯀꯤ ꯃꯔꯛꯇ ꯐꯠꯇꯕ ꯃꯤ ꯃꯁꯤꯡꯅ ꯍꯦꯟꯕꯅ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛ ꯑꯗꯨ ꯍꯦꯟꯖꯨꯅ ꯈꯨꯗꯨꯝ ꯆꯟꯈꯤꯗꯧꯔꯦ ꯍꯥꯏꯗꯅ ꯅꯤꯡꯊꯧ ꯀꯣꯊꯥꯡꯗꯨ ꯑꯣꯏꯗꯕ ꯄꯥꯎ ꯃꯤꯑꯣꯏ ꯈꯔꯅ ꯇꯝꯁꯤꯟꯕꯅꯤ ꯃꯔꯝꯁꯤꯅꯅꯤ ꯍꯧꯖꯤꯛ ꯀꯣꯊꯪꯅ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛ ꯄꯥꯝꯂꯛꯂꯤꯕꯁꯤ ꯑꯗꯨꯕꯨ ꯀꯣꯊꯪ ꯑꯐꯕ ꯃꯤꯅꯤ ꯑꯐꯕ ꯅꯤꯡꯊꯧꯅꯤ ꯅꯣꯡꯃ ꯈꯥ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯇ ꯀꯣꯊꯪꯒꯤ ꯈꯨꯠꯌꯦꯠ ꯑꯃꯗꯤ ꯈꯨꯠꯑꯣꯏ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯤ ꯑꯍꯟꯖꯥꯎ ꯀꯧꯕ ꯃꯤꯌꯥꯏ ꯆꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯨꯅꯥꯜꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯍꯥꯛꯇꯛꯇꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯤꯈꯤꯕꯗꯣ ꯑꯗꯨꯅ ꯃꯃꯥ ꯇꯤꯟꯅꯗꯕ ꯃꯆꯥ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛ ꯃꯆꯥꯁꯤꯗ ꯃꯤ ꯇꯥꯍꯜꯂꯒ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯍꯥꯠꯇꯣꯛꯅꯍꯟꯒꯗꯧꯅꯤ ꯃꯨꯅꯥꯟ ꯍꯣꯏ ꯑꯗꯨꯕꯨ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛꯁꯤꯅꯗꯤ ꯐꯠꯇ꯭ꯔꯤꯕ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯅ ꯈꯔ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯕ ꯃꯣꯏꯅ ꯈꯪꯉꯤ ꯏꯇꯥꯎ ꯃꯔꯝꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯇ ꯁꯅꯥ ꯌꯣꯟꯕ ꯂꯦꯞꯈ꯭ꯔꯤꯕꯁꯦ ꯑꯗꯨꯒ ꯁꯅꯥ ꯌꯣꯟꯕ ꯂꯦꯞꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯍꯦꯟꯖꯨꯅ ꯊꯤꯡꯖꯤꯟꯕꯅꯤ
ꯑꯩꯗꯤ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯅꯤꯡꯊꯧ ꯀꯣꯊꯥꯡꯒꯤ ꯋꯥꯈꯜꯗ꯫ ꯑꯍꯟ ꯆꯥꯎꯅ ꯅꯣꯛꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯍꯟꯗꯕꯗꯤ ꯑꯩꯈꯣꯏꯅꯅꯤ, ꯇꯧꯏꯒꯨꯝꯁꯨꯡ ꯑꯣꯛꯇꯕ ꯃꯄꯥꯗꯨꯅꯁꯨ ꯑꯋꯥꯡ ꯂꯣꯏꯕꯨꯡ ꯑꯃꯗꯤ ꯈꯥ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛ ꯑꯅꯤꯁꯦ ꯃꯥꯅ ꯃꯌꯥꯏ ꯈꯥꯏꯗꯣꯛꯄꯤꯔꯝꯕꯒꯨꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯃꯕꯨꯛ ꯐꯠꯇꯕ ꯃꯄꯥꯒꯤ ꯍꯥꯛꯇꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯟꯊꯣꯛꯄꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯁꯔꯨꯛ 100 ꯍꯦꯟꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯏꯃꯥ ꯏꯄꯥꯒꯤ ꯂꯃꯟꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯇꯣꯛꯅꯍꯟꯕꯅꯤ, ꯑꯗꯨꯅ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯨꯟꯅꯍꯟꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯀꯣꯊꯪꯗ ꯍꯦꯟꯅ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤ ꯇꯥꯎ꯫ ꯍꯦꯟꯖꯨꯒ ꯌꯥꯏꯃꯒꯗꯨ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯃꯤ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛꯇꯨꯗ ꯈꯨꯟꯖꯥꯁꯤꯡ ꯊꯤꯔꯛꯄ, ꯑꯗꯨꯕꯨ ꯁꯅꯥ ꯊꯣꯛꯐꯝ ꯇꯨꯔꯦꯜ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯣꯏ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯝꯂꯒ ꯌꯥꯏꯃꯅ, ꯏꯇꯥꯎ, ꯃꯐꯝꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛꯄꯒꯤ ꯃꯍꯨꯠ ꯀꯣꯊꯪꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯌꯦꯛꯅꯕꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯦꯛꯅꯔꯒ ꯁꯅꯥ ꯄꯨꯊꯣꯛꯄ ꯈꯨꯟꯖꯥꯗ ꯇꯥꯏꯅꯕ ꯍꯥꯏꯕꯁꯦ ꯈꯥ ꯂꯣꯏꯕꯨꯡꯒꯤ ꯅꯤꯡꯊꯧ ꯀꯣꯊꯪꯒꯤ ꯃꯤꯑꯣꯏ ꯃꯔꯛꯇ ꯀꯣꯊꯪꯗ ꯍꯤꯒꯥꯏꯋꯥ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯣꯏꯅ ꯍꯤꯒꯥꯏꯋꯥ ꯇꯧꯕꯗꯒꯤ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛꯁꯦ ꯀꯣꯊꯪꯅ ꯃꯨꯟꯒꯦ ꯈꯟꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯅꯥꯒ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕꯒ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯂꯂꯣꯟ ꯏꯇꯤꯛꯁꯦ ꯀꯣꯊꯪꯅ ꯀꯜꯂꯛꯏ, ꯃꯔꯝꯗꯤ ꯁꯅꯥꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯉꯥꯛꯇ ꯂꯥꯛꯂꯕꯅꯤꯅ꯫ ꯀꯣꯊꯪꯅ ꯑꯩꯈꯣꯏꯗ ꯀꯜꯂꯛꯄꯒꯤ ꯃꯔꯝꯁꯦ ꯃꯉꯣꯟꯗ ꯍꯤꯒꯥꯏꯋꯥ ꯇꯧꯕꯒꯤꯅꯤ꯫ ꯅꯤꯡꯊꯧ ꯀꯣꯊꯪꯗꯤ ꯑꯐꯕ ꯂꯨꯆꯤꯡꯕꯅꯤ ꯇꯥꯎ꯫ ꯃꯣꯏ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯅꯨꯡꯄꯥꯛ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯀꯣꯊꯪꯒꯤ ꯂꯥꯟꯃꯤ 2 ꯑꯍꯨꯝꯁꯨ ꯁꯅꯥ ꯊꯣꯛꯐꯝ ꯊꯤꯕ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯂꯥꯟꯃꯤ 2 ꯑꯍꯨꯝꯗꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯀꯨꯝꯊꯔꯝꯂꯒ ꯍꯦꯟꯖꯨꯒ ꯌꯥꯏꯃꯒꯗꯨ ꯎꯕꯗ ꯑꯁꯣꯡ ꯃꯔꯛꯇ ꯑꯃꯨꯛ ꯍꯥꯏꯖꯤꯟꯗꯅ ꯆꯦꯟꯈꯠꯈꯤ꯫ ꯀꯣꯊꯪꯒꯤ ꯃꯤꯑꯣꯏ 2 ꯑꯍꯨꯝꯗꯨ ꯑꯁꯣꯡ ꯃꯔꯛꯇ ꯍꯨꯃꯥꯡ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯅ ꯐꯩꯖꯥꯎꯅ, ꯏꯁ, ꯅꯤꯡꯊꯧ ꯍꯦꯟꯖꯨꯁꯤꯗꯤ ꯇꯨꯔꯦꯜꯁꯤꯗ ꯀꯃꯥꯏꯅ ꯏꯁꯤꯡ ꯊꯛꯄ ꯑꯁꯨꯛ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯏꯕ? ꯀꯣꯟꯗꯨꯝꯅ, ꯏꯇꯥꯎ, ꯅꯪ ꯁꯣꯅꯣ ꯆꯨꯔꯛꯀꯅꯨ, ꯃꯥꯒꯤꯁꯦ ꯁꯅꯥ ꯊꯣꯛꯐꯝ ꯊꯤꯕ ꯂꯥꯛꯏꯅꯤ꯫ ꯇꯧꯕꯗꯤ ꯃꯥꯁꯨ ꯁꯅꯥꯗꯣ ꯁꯨꯝ ꯄꯣꯠꯀ ꯑꯣꯟꯅꯔꯒ ꯂꯩꯕꯗꯣ ꯄꯥꯝꯃꯨꯔꯛꯇꯅ ꯁꯅꯥ ꯊꯣꯛꯐꯝꯁꯦ ꯍꯦꯛꯇ ꯊꯤꯕ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯇꯥꯎ, ꯃꯥꯏꯁꯦ ꯁꯅꯥ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯃꯁꯤꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯁꯥ ꯈꯨꯐꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯇꯥꯎ? ꯃꯁꯥ ꯐꯕꯩ ꯋꯥꯔꯤ ꯁꯥꯕꯗ ꯀꯣꯟꯗꯨꯝꯗꯨ ꯃꯥꯒꯤ ꯃꯕꯨꯛꯇꯨ ꯁꯠ ꯂꯥꯎꯅ ꯁꯨꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯐꯩꯖꯥꯎꯗ, ꯇꯣꯃꯥꯗꯤ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯤ ꯏꯇꯥꯎ, ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯏꯇꯥꯎ, ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏ ꯑꯅꯤꯗꯒꯤꯗꯤ ꯃꯣꯏ ꯑꯅꯤꯅ ꯁꯤꯡꯕ ꯍꯦꯜꯂꯝꯕꯅꯤ꯫ ꯑꯗꯨꯅ ꯁꯅꯥ ꯊꯣꯛꯐꯝꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯒ ꯈꯪꯗꯣꯛꯁꯦ, ꯍꯥ ꯏꯇꯥꯎ, ꯌꯥꯕ꯭ꯔꯥ? ꯁꯣꯝꯗ ꯍꯦꯟꯖꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯏꯇꯥꯎ ꯌꯥꯏꯃ, ꯍꯧꯖꯤꯛ ꯑꯁꯣꯝ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯌꯣꯡ 3 ꯀꯨꯝꯊꯔꯝꯂꯒ ꯈꯪꯆꯦꯠ ꯑꯃꯨꯛ ꯆꯦꯟꯈꯤꯕꯗꯣ ꯅꯪꯗꯤ ꯎꯍꯧꯗꯕ꯭ꯔꯥ? ꯁꯣꯝꯗ ꯀꯣꯟꯗꯨꯝꯅ, ꯑꯩꯈꯣꯏ ꯑꯣꯏꯔꯖꯥꯠꯂ ꯃꯣꯏꯅ ꯌꯣꯡ ꯍꯥꯏꯔꯤꯁꯦ? ꯇꯦꯟꯒ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯇꯅ ꯁꯤꯕ ꯇꯥꯔꯦ ꯏꯇꯥꯎ ꯏꯕꯥꯅꯤ꯫ ꯐꯩꯖꯥꯎꯅ, ꯑꯗꯨꯗꯤ ꯏꯇꯥꯎ ꯏꯕꯥꯅꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯥꯔꯒ ꯀꯤꯍꯜꯂꯁꯤꯔ ꯃꯣꯏꯗ? ꯏꯇꯥꯎ, ꯑꯩꯗꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯥꯕ ꯃꯥꯟꯗꯕꯅꯤꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯥꯕ ꯌꯥꯔꯣꯏ, ꯅꯪ ꯁꯥꯎ꯫ ꯐꯩꯖꯥꯎꯅ ꯁꯥꯎꯔꯞꯅ, ꯍꯣꯏ ꯏꯇꯥꯎ, ꯑꯩꯗꯤ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯥꯟꯕꯅꯤꯅ ꯂꯧꯗ꯭ꯔꯥꯎꯕꯤꯗꯣ ꯑꯗꯨꯝ ꯁꯥꯔꯒꯦ, ꯑꯗꯣ ꯅꯪꯗꯤ ꯌꯣꯡ ꯃꯥꯟꯕꯅꯤꯅ ꯌꯣꯡ ꯑꯗꯨꯝ ꯁꯥꯔꯛꯑꯣ꯫ ꯃꯣꯏ ꯑꯅꯤꯗꯨ ꯑꯁꯣꯡ ꯃꯔꯛꯇꯨꯗ ꯊꯤꯟꯗꯠꯅꯔꯛꯏ꯫ ꯌꯥꯏꯃꯗꯨ ꯅꯨꯡꯒꯤ ꯇꯨꯔꯦꯜ ꯃꯔꯛꯇ ꯖꯣꯝ ꯂꯥꯎꯅ ꯆꯣꯡꯊꯔꯒ, ꯏꯇꯥꯎ, ꯑꯩꯗꯤ ꯊꯥꯡ ꯆꯠꯂꯤ, ꯃꯁꯤ ꯌꯣꯡ ꯑꯣꯏꯔꯣꯏ, ꯂꯧꯗ꯭ꯔꯥꯎꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯥꯟꯅꯗꯦ ꯏꯇꯥꯎ, ꯂꯧꯗ꯭ꯔꯥꯎꯕꯤ ꯆꯥꯕꯁꯦ ꯌꯣꯡꯒꯨꯝ ꯎꯔꯤꯗ ꯆꯣꯡ ꯆꯣꯡꯗꯅ ꯅꯞꯄꯒꯅꯦ ꯀꯥꯕ ꯉꯝꯃꯤ ꯍꯥꯏꯅꯩ꯫ ꯁꯥ ꯈꯨꯗꯤꯡꯃꯛꯅ ꯃꯅꯝ ꯐꯥꯎꯕ ꯅꯝꯕ ꯉꯝꯗꯦ ꯍꯥꯏ, ꯑꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯐꯥꯔꯒꯅꯦ ꯆꯥꯔꯣꯁꯤ ꯏꯇꯥꯎ꯫ ꯍꯦꯟꯖꯨꯅ, ꯏꯇꯥꯎ, ꯀꯔꯤꯒꯤ ꯆꯪꯉꯒ ꯐꯥꯗꯣꯏꯅꯣ? ꯇꯦꯟꯁꯤꯅ ꯆꯦꯠ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯁꯣꯡ ꯃꯔꯛꯇ ꯀꯣꯟꯗꯨꯝꯒ ꯐꯩꯖꯥꯎꯒꯗꯨ ꯊꯤꯟꯗꯠꯅꯔꯝꯕꯗꯒꯤ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯒ ꯐꯩꯖꯥꯎꯗꯨ ꯃꯃꯥꯏ ꯏꯄꯣꯝ ꯄꯣꯝꯅ, ꯏꯇꯥꯎ, ꯊꯤꯟꯗꯠꯅꯔꯔꯣꯏꯁꯤ, ꯏꯕꯥꯅꯤ ꯁꯨꯝ ꯊꯤꯟꯗꯠꯅꯔꯗꯤ ꯑꯩꯁꯨ ꯌꯣꯡ ꯃꯥꯟꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ, ꯑꯗꯨꯒ ꯅꯪꯁꯨ ꯅꯃꯥꯏꯗꯣ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯥꯟꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯀꯣꯟꯗꯨꯝꯗ, ꯍꯣꯏ ꯏꯇꯥꯎ, ꯅꯪꯗꯤ ꯌꯣꯡ ꯃꯥꯜꯂꯛꯇ꯭ꯔꯦꯅꯦ, ꯅꯆꯤꯟꯗꯣ ꯏꯔꯣꯏꯕ ꯃꯥꯟꯁꯤꯜꯂꯛꯏ, ꯅꯅꯥꯒꯗꯣ ꯁꯥꯃꯨ ꯃꯅꯥꯗꯧꯅ ꯐꯜꯂꯤ, ꯑꯗꯨꯅ ꯅꯍꯥ ꯑꯅꯤꯁꯤꯅ ꯏꯕꯥꯅꯤꯁꯦ ꯁꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯇꯦꯟ ꯁꯣꯏꯗꯅ ꯀꯥꯞꯁꯤꯜꯂꯅꯤ, ꯑꯗꯨꯗꯩꯗꯤ ꯄꯥꯛꯊꯔꯒ ꯆꯦꯟꯈ꯭ꯔꯒꯦ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯑꯩꯗꯤ ꯆꯦꯜꯂꯣꯏ, ꯂꯨꯆꯤꯡꯕꯅ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯍꯥꯏ, ꯍꯥ? ꯁꯅꯥ ꯊꯣꯛꯐꯝ ꯃꯐꯝ ꯈꯪꯂꯛꯄꯗ ꯅꯨꯄꯤ ꯐꯪꯗꯕ ꯏꯕꯥꯅꯤ ꯑꯣꯛꯇꯕꯤ ꯃꯧ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯑꯃꯃꯝꯒ ꯂꯨꯍꯣꯡꯕꯤꯅꯤ ꯍꯥꯏꯗꯨꯗꯤ꯫ ꯀꯔꯤꯅꯣ ꯏꯇꯥꯎ, ꯑꯗꯨꯗꯤ ꯅꯤꯡꯊꯧꯅ ꯏꯕꯥꯅꯤꯁꯦ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯂꯛꯅꯩꯅꯦ ꯄꯪ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯗꯣ ꯃꯆꯥ ꯃꯋꯥ ꯂꯩꯅ ꯃꯋꯥ ꯀꯣꯏꯔꯝꯕꯁꯤ ꯅꯤꯡꯊꯧꯅ ꯐꯥꯔꯒ ꯅꯨꯄꯤ ꯐꯪꯗꯕ ꯅꯨꯄꯥꯁꯤꯡꯗ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕꯅꯤ꯫
ꯐꯩꯖꯥꯎꯗꯨ ꯅꯥꯄꯤ ꯃꯔꯛꯇꯒ ꯇꯞꯅ ꯐꯝꯊꯔꯒ ꯏꯇꯥꯎ ꯅꯨꯄꯤ ꯐꯪꯗꯕꯩꯗꯤ ꯃꯋꯥ ꯆꯥꯝꯃ ꯀꯣꯏꯕ ꯑꯣꯏꯔꯁꯨ ꯂꯧꯔꯒꯦ ꯅꯨꯄꯤ ꯐꯪꯗꯕꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯃꯔꯝ ꯑꯁꯤꯅꯩꯗꯤ ꯃꯧ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯧꯔꯒꯦ ꯈꯜꯂꯤ ꯏꯇꯥꯎꯕꯤ ꯃꯣꯏ ꯑꯅꯤꯗꯨ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯉꯩ ꯍꯤꯟꯖꯨꯒ ꯌꯥꯏꯃꯒꯗꯤ ꯆꯠꯈ꯭ꯔꯦ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯤꯟꯖꯨꯒ ꯌꯥꯏꯃꯒꯅ ꯁꯅꯥ ꯊꯣꯛꯄ ꯇꯨꯔꯦꯜ ꯑꯃꯗꯤ ꯁꯅꯥ ꯀꯣꯠꯄ ꯈꯨꯟꯖꯥꯁꯤꯡ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯤ ꯈꯥ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯇꯅꯤ ꯀꯣꯊꯥꯡ ꯅꯤꯡꯊꯧꯗ ꯍꯤꯟꯖꯨꯒ ꯌꯥꯏꯃꯒꯅ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛꯇ ꯂꯩꯔꯝꯕꯒꯤ ꯄꯥꯎ ꯇꯣꯃꯥꯜꯅ ꯀꯣꯊꯥꯡꯗ ꯇꯝꯂꯝꯃꯤ ꯅꯤꯡꯊꯧ ꯀꯣꯊꯥꯡꯅ ꯇꯣꯃꯥꯜ ꯑꯁꯤ ꯑꯁꯤꯡꯕ ꯂꯥꯟꯃꯤꯅꯤ ꯀꯅꯥꯒꯨꯝꯕ ꯑꯄꯪꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯊꯧꯅꯥ ꯐꯔꯤꯕꯅꯤ ꯍꯥꯏꯗꯅ ꯍꯤꯟꯖꯨꯒꯤ ꯃꯅꯥꯛꯇ ꯂꯥꯎꯗꯅ ꯆꯦꯟꯁꯤꯟꯒꯗꯣꯏꯅꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯃꯊ꯭ꯋꯥꯏꯗꯣ ꯊꯥꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯣꯃꯥꯜꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯁꯨ ꯆꯦꯜꯂꯛꯄ ꯑꯗꯨꯒ ꯀꯥꯟꯅꯔꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯨ ꯄꯨꯔꯛꯄ ꯀꯅꯥ ꯀꯅꯥ ꯂꯩ ꯇꯣꯃꯥꯜꯒꯤ ꯃꯅꯥ ꯄꯤꯌꯨ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯈꯣꯡꯅꯥꯡ ꯃꯅꯥꯔ ꯄꯤꯒꯗꯣꯏꯁꯦ ꯅꯠꯇ꯭ꯔꯒ ꯎꯅꯥꯔ ꯇꯣꯃꯥꯜꯗꯤ ꯃꯅꯥ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡ ꯃꯅꯥ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯀꯣꯊꯥꯡꯅ ꯅꯣꯛꯂꯒ ꯏꯅꯥ ꯏꯁꯤꯡꯅꯦꯅ ꯑꯄꯪꯕ ꯉꯥꯛꯇ ꯍꯩ ꯃꯅꯥ ꯍꯥꯏꯕꯗꯤ ꯊꯕꯛꯀꯤ ꯑꯋꯥꯃꯜ ꯄꯤꯌꯨ ꯍꯥꯏꯕꯅꯤꯅꯦ ꯇꯣꯃꯥꯜꯗ ꯇꯣꯃꯥꯜ ꯌꯥꯝ ꯄꯥꯈꯠꯅ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯃꯅꯥꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯀꯔꯤ ꯅꯪꯒꯤ ꯃꯅꯥꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯤꯌꯣ ꯍꯦꯔꯥ ꯅꯥꯇꯩ ꯆꯥꯗꯕ ꯃꯅꯥ ꯅꯤꯔꯗꯅ ꯏꯕꯣ ꯅꯪ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯔꯗꯤ ꯅꯨꯄꯤꯗꯨꯗꯤ ꯆꯥꯝꯃ ꯍꯦꯟꯅ ꯐꯪꯗꯣꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕꯗ ꯀꯅꯥꯅ ꯀꯔꯤ ꯊꯤꯡꯕ ꯉꯝꯗꯧꯔꯤ ꯍꯥ ꯇꯣꯃꯥꯜꯗꯨ ꯍꯥꯏꯐꯦꯠꯀ ꯋꯥꯈꯜ ꯈꯜꯂꯒ ꯁꯅꯥ ꯂꯧꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯁꯅꯥ ꯑꯣꯏꯅ ꯂꯧꯔꯒꯦꯗ ꯏꯅꯤꯡꯊꯧ ꯁꯅꯥ ꯈꯥꯎꯖꯥꯎꯗꯣ ꯑꯣꯏꯅ ꯄꯤꯕꯤꯔꯣ ꯏꯅꯤꯡꯊꯧ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯁꯅꯥ ꯑꯩꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯉꯣꯟꯗ ꯄꯥꯈꯣꯜ ꯑꯃꯗꯤ ꯁꯤꯒꯅꯤ ꯀꯔꯤ ꯄꯥꯈꯣꯜꯅꯣ ꯏꯅꯤꯡꯊꯧ ꯅꯪꯅ ꯍꯤꯟꯖꯨꯗꯣ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯀꯧꯒꯗꯕꯅꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯍꯥꯏꯅ ꯀꯧꯗꯣꯏꯅꯣ ꯏꯍꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯅꯪ ꯇꯥꯎꯅꯦ ꯑꯋꯥꯡ ꯅꯣꯏꯕꯨꯡ ꯂꯩꯕꯥꯛꯇ ꯅꯪꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ ꯍꯤꯟꯖꯨꯕꯨ ꯃꯔꯩꯕꯥꯛꯇ ꯀꯧꯒꯗꯕꯅꯤ ꯅꯪꯅ ꯑꯗꯨꯒ ꯍꯤꯟꯖꯨꯅ ꯂꯩꯕꯥꯛ ꯀꯜꯂꯤꯉꯩ ꯑꯩꯈꯣꯏꯅ ꯁꯣꯝꯅ ꯁꯅꯥ ꯊꯤꯕ ꯆꯠꯄ ꯌꯥꯔꯦꯗꯅ ꯑꯗꯣ ꯍꯤꯟꯖꯨꯒꯤ ꯂꯩꯕꯥꯛꯇ ꯃꯤꯗꯤ ꯍꯥꯠꯄ ꯌꯥꯗꯦꯀꯣ ꯃꯔꯝꯗꯤ ꯂꯥꯟ ꯍꯦꯛꯇ ꯊꯣꯛꯄꯗ ꯑꯩꯈꯣꯏꯅ ꯃꯤ ꯁꯤꯕ ꯍꯦꯟꯒꯅꯤ ꯃꯔꯝꯗꯤ ꯍꯤꯟꯖꯨꯗꯣ ꯂꯥꯟ ꯌꯥꯝꯅ ꯍꯩꯕꯅꯤ ꯑꯗꯨꯅ ꯏꯔꯥꯡ ꯊꯣꯛꯍꯟꯕꯗ ꯃꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯒ ꯑꯩꯅ ꯇꯧꯕꯅꯤ ꯈꯪꯂꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯇꯣꯔꯥ ꯇꯨꯅ ꯁꯤꯒꯗꯣꯏꯅꯤ ꯃꯤꯁꯤꯡꯁꯨ ꯃꯣꯏꯅ ꯌꯥꯝꯕ ꯍꯦꯜꯂꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯍꯦꯜꯂꯤꯕꯅꯤ ꯃꯣꯏꯅ ꯅꯪꯅ ꯇꯧꯒꯗꯕ ꯂꯥꯂꯣꯡꯗꯣ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯇꯣꯃꯥꯜꯅ ꯈꯥ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯇ ꯇꯧꯒꯗꯕ ꯂꯥꯂꯣꯡꯗꯨ ꯅꯤꯡꯊꯧ ꯀꯣꯊꯥꯡꯅ ꯇꯣꯃꯥꯜꯗ ꯃꯀꯣꯛ ꯅꯣꯝꯗꯅ ꯇꯥꯛꯂꯝꯃꯤ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛꯇꯅꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ ꯁꯅꯥ ꯊꯤꯕ ꯀꯣꯛꯃꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯁꯅꯥ ꯊꯣꯛꯄ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗ ꯁꯅꯥ ꯀꯟꯅ ꯀꯣꯠꯂꯤ ꯅꯨꯄꯥ ꯑꯃꯅ ꯀꯣꯛꯃꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯏꯁ ꯀꯔꯤꯅꯣ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯉꯥꯜ ꯑꯃ ꯎꯔꯤꯕꯁꯦ ꯃꯁꯤ ꯁꯅꯥ ꯃꯄꯤ ꯁꯣꯏꯗ ꯑꯣꯏꯒꯗꯧ ꯃꯥꯜꯂꯤ ꯍꯩ ꯇꯥꯀꯣꯛꯃꯨ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯑꯔꯪꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯁꯅꯥ ꯃꯄꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯃꯁꯤ ꯑꯃꯨꯛꯇ ꯀꯣꯠꯁꯤ ꯀꯣꯛꯃꯨꯗꯨ ꯏꯁꯤꯡ ꯂꯨꯂꯨ ꯂꯥꯎꯕ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯆꯦꯟꯊꯩ ꯑꯗꯨꯒ ꯃꯉꯥꯜ ꯊꯣꯛꯄ ꯃꯐꯝꯗꯨ ꯂꯩꯉꯣꯏ ꯀꯣꯠꯅꯕ ꯂꯣꯡꯇ꯭ꯔꯥꯏꯅ ꯁꯠ ꯂꯥꯎꯅ ꯀꯣꯠꯄꯗ ꯃꯤ ꯃꯀꯣꯛꯃꯨꯛ ꯆꯥꯎꯕ ꯁꯅꯥ ꯃꯇꯨꯝ ꯑꯃ ꯂꯩꯉꯣꯏ ꯃꯔꯛꯇ ꯐꯨꯝꯂꯒ ꯂꯩꯔꯝꯃꯤ ꯁꯅꯥ ꯊꯤꯕ ꯃꯌꯥꯝꯗꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯋꯥ ꯂꯥꯎꯅ ꯂꯥꯡꯏ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯗꯨ ꯍꯔꯥꯎꯃꯟꯗꯅ ꯇꯨꯔꯦꯜ ꯃꯇꯥꯏꯗꯨꯗ ꯊꯥꯕꯜ ꯆꯣꯡꯏ ꯃꯌꯥꯝꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯂꯥꯡꯂꯒ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯍꯤꯟꯖꯨꯒ ꯌꯥꯏꯃꯒꯅ ꯂꯥꯞꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯍꯤꯟꯖꯨꯒ ꯌꯥꯏꯃꯒꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯔꯛꯂꯤꯕ ꯐꯩꯖꯥꯎꯒ ꯀꯣꯟꯗꯣꯡꯒꯅꯁꯨ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯝꯃꯤ ꯌꯥꯏꯃꯅ ꯏꯇꯥꯎ ꯃꯤ ꯃꯈꯣꯜ ꯇꯥꯔꯤꯁꯤ ꯀꯥꯏꯗꯅꯣ ꯍꯤꯟꯖꯨꯅ ꯏꯇꯥꯎ ꯃꯁꯤ ꯑꯋꯥꯡꯂꯣꯝꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯡꯗ ꯃꯥꯜꯂꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀ ꯊꯪꯅꯕ ꯆꯤꯡꯗꯨ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯌꯥꯏꯃꯅ ꯃꯥꯅꯤ ꯏꯇꯥꯎ ꯍꯤꯟꯖꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯑꯣꯏꯕ ꯆꯤꯡꯗꯨꯅꯤ ꯑꯣ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯁꯅꯥ ꯊꯤꯟꯕ ꯂꯥꯛꯄ ꯑꯃꯗꯤ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯏꯋꯥ ꯋꯥꯅ ꯎꯗꯦꯅꯤ ꯑꯣꯟꯊꯣꯛꯄꯅꯤ ꯏꯇꯥꯎ ꯌꯥꯏꯃ ꯏꯕꯥꯅꯤꯗꯤ ꯑꯁꯨꯛ ꯋꯥꯅ ꯂꯩꯕꯥꯛꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯡꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯒ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯁꯨꯛ ꯅꯪꯅ ꯄꯦꯜꯂꯕꯅꯤ ꯑꯣꯏꯕ
ꯍꯦꯟꯖꯨꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯆꯤꯡꯂꯣꯝꯗ ꯀꯟꯅ ꯊꯧꯈ꯭ꯔꯦ, ꯌꯥꯏꯃꯁꯨ ꯊꯧꯈ꯭ꯔꯦ꯫ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯐꯩꯖꯥꯎꯒ ꯀꯣꯟꯗꯣꯝꯒꯗꯤ ꯃꯣꯏ ꯑꯅꯤꯗ ꯏꯉꯉꯛꯅ ꯌꯦꯡꯂꯝꯂꯒ ꯃꯣꯏ ꯑꯅꯤꯗꯨ ꯃꯈꯣꯡꯅ ꯍꯣꯠꯇꯅ ꯑꯃꯨꯛ ꯇꯥꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯋꯥꯡꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯇꯅꯤ, ꯍꯦꯟꯖꯨꯒꯤ ꯂꯩꯕꯥꯛꯇꯅꯤ꯫ ꯇꯣꯃꯥꯜꯅ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤ ꯁꯥꯔꯒ ꯏꯔꯥꯡ ꯍꯧꯍꯟꯕ ꯂꯥꯛꯂꯤꯕꯁꯤ꯫ ꯇꯣꯃꯥꯜꯗꯨ ꯅꯨꯃꯤꯗꯥꯡꯗꯨ ꯍꯦꯟꯖꯨꯒꯤ ꯂꯩꯕꯥꯛꯇꯨꯗ ꯒꯙꯥ ꯑꯃ ꯇꯣꯡꯂꯒ ꯁꯅꯥꯈꯥꯎ ꯑꯆꯧꯕ ꯑꯃ ꯒꯙꯥꯗꯨꯗ ꯍꯥꯞꯄꯒ ꯃꯤ ꯇꯥꯟꯅꯕ ꯂꯥꯎꯔꯤ꯫ "ꯑꯣ ꯁꯅꯥ ꯄꯨꯔꯛꯏꯌꯦ! ꯏꯟꯁꯥꯡ ꯅꯥꯄꯤ ꯐꯧꯆꯦꯡ ꯄꯨꯊꯣꯛꯅꯔꯒ ꯁꯅꯥꯒ ꯑꯣꯟꯅꯔꯁꯦ!" ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯑꯍꯜ ꯑꯃ ꯐꯃꯨꯡꯗ ꯎꯔꯣꯟ ꯎꯔꯣꯟ ꯇꯨꯝꯃꯒ "ꯁꯣꯅꯣꯁꯨꯕ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯅꯥ ꯌꯣꯟꯕ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯃꯃꯥ ꯇꯥꯔꯤꯕ꯭ꯔꯥ? ꯂꯐꯣꯏ ꯂꯧꯎ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯄꯤꯈꯣ, ꯑꯗꯨꯒ ꯁꯅꯥ ꯈꯔ ꯂꯧꯍꯧ꯫ ꯍꯌꯦꯡꯗꯤ ꯁꯣꯔꯥꯠ ꯑꯃ ꯂꯩ, ꯁꯅꯥ ꯑꯣꯏꯅ ꯄꯣꯠꯌꯦꯡ ꯄꯤꯒꯦ." ꯑꯍꯜꯗꯨꯒꯤ ꯅꯨꯄꯤꯅ "ꯄꯦꯜꯂ ꯄꯣꯠꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯁꯅꯥ ꯑꯣꯟꯕ ꯂꯥꯛꯂꯤꯕꯁꯤꯕꯣ꯫ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯌꯥꯝ ꯂꯩꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯀꯗꯥꯏ ꯂꯐꯣꯏ ꯂꯧꯎꯗꯣ ꯃꯨꯜꯂꯕ ꯖꯥꯠꯂꯥ?" ꯑꯍꯜꯗꯨꯒꯤ ꯅꯨꯄꯤꯗꯨ ꯊꯣꯡ ꯊꯥꯡꯗꯣꯛꯂꯒ "ꯍꯩ ꯁꯅꯥ ꯌꯣꯟꯕ ꯅꯨꯄꯥ, ꯂꯥꯎ ꯂꯐꯣꯏ ꯂꯧꯎꯁꯦ ꯄꯨꯖꯈꯣ, ꯁꯅꯥꯗꯣ ꯄꯤꯔꯝꯃꯨ꯫ ꯅꯄꯥ ꯍꯌꯦꯡ ꯁꯨꯔꯥꯠꯀꯤꯅꯦ ꯄꯣꯠꯌꯦꯡ ꯁꯅꯥ ꯄꯤꯒꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦ." ꯇꯣꯃꯥꯜꯗꯨ ꯃꯥꯒꯤ ꯒꯙꯥꯗꯨꯒ ꯑꯍꯜꯗꯨꯒꯤ ꯃꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯍꯜꯗꯨꯅ ꯇꯣꯃꯥꯜꯒꯤ ꯁꯅꯥ ꯈꯥꯎꯖꯥꯎꯗꯨ ꯌꯦꯡꯂꯒ "ꯏꯁ ꯏꯕꯨꯡꯉꯣ, ꯅꯪꯒꯤꯗꯣ ꯁꯅꯥ ꯈꯥꯎꯖꯥꯎꯔꯥ? ꯍꯥ? ꯅꯠꯇꯦ, ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯅꯥꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯄꯨꯔꯛꯄꯅꯤ, ꯁꯅꯥ ꯐꯥꯎꯕ ꯑꯣꯟꯕ ꯀꯣꯟꯅꯗꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯤ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃ꯫ ꯏꯁ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯪꯒꯤ ꯁꯅꯥꯗꯣ ꯂꯩꯀꯥꯏ ꯈꯨꯜ ꯂꯣꯏꯅꯅꯦ ꯍꯧꯗꯣꯛꯂꯒ ꯄꯣꯠꯀ ꯂꯣꯏꯅ ꯑꯣꯟꯅ ꯊꯣꯛꯍꯧꯅꯕ ꯇꯧꯁꯤ ꯀꯣ." ꯇꯣꯃꯥꯜꯅ "ꯏꯅꯦ ꯃꯤ ꯂꯣꯏꯅ ꯍꯧꯗꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯁꯅꯥꯁꯤꯡꯁꯦ ꯂꯣꯏ ꯂꯧꯕꯤꯍꯧꯔꯣ." ꯅꯪꯒꯤ ꯁꯅꯥꯗꯣ ꯑꯩꯉꯣꯟꯗꯅ ꯈꯔ ꯌꯥꯝꯅ ꯄꯤꯔꯝꯃꯨ, ꯑꯩ ꯑꯇꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯧꯊꯣꯛꯈꯤꯒꯦꯀꯣ꯫ "ꯍꯣꯏ ꯏꯅꯦ, ꯏꯅꯦꯒꯤ ꯁꯅꯥ ꯈꯨꯖꯣꯛ ꯑꯃ ꯄꯤꯔꯝꯒꯦ꯫ ꯏꯅꯦ ꯑꯩꯒꯤ ꯒꯙꯥꯁꯤꯗꯗꯤ ꯄꯣꯠ ꯍꯣꯟꯕ ꯉꯝꯂꯔꯣꯏ, ꯁꯟ ꯒꯥꯔꯤ ꯂꯩꯕ ꯏꯃꯨꯡ ꯑꯃꯇ ꯇꯥꯛꯄꯤꯔꯛꯑꯣ, ꯁꯟ ꯒꯥꯔꯤ ꯑꯃ ꯄꯨꯖꯈꯤꯒꯦ, ꯁꯅꯥ ꯊꯝꯖꯔꯝꯒꯦ." ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯅꯣꯏꯔꯒ ꯊꯣꯛꯂꯛꯏ꯫ "ꯀꯌꯥꯝꯅꯕꯨ ꯌꯥꯝꯕ ꯁꯅꯥꯅꯣꯅꯦ ꯃꯥꯒꯤꯗꯨꯕꯣ ꯃꯃꯥ? ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯁꯟ 2 ꯑꯃꯒꯅꯦ ꯁꯟ ꯒꯥꯔꯤ ꯑꯃꯒ ꯂꯩꯕꯅꯤ, ꯄꯨꯖꯈ꯭ꯔꯣ, ꯁꯅꯥꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯔꯝꯃꯨ꯫ ꯅꯨꯄꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯍꯧꯗꯣꯛ, ꯑꯗꯨꯒ ꯁꯅꯥꯒ ꯄꯣꯠꯀ ꯂꯣꯏꯅ ꯑꯣꯟꯅ ꯊꯣꯛꯅꯕ ꯍꯥꯏꯌꯣ." ꯅꯨꯃꯤꯗꯥꯡꯗꯨ ꯇꯣꯃꯥꯜꯒꯤ ꯄꯨꯔꯛꯄ ꯁꯅꯥꯗꯨꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯒ ꯂꯣꯏꯅ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯊꯥꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯍꯦꯟꯖꯨꯒꯤ ꯃꯅꯥꯛꯇ ꯅꯍꯥ ꯑꯃ ꯁꯒꯣꯜ ꯊꯧꯔꯒ ꯂꯥꯛꯂꯤ꯫ ꯍꯦꯟꯖꯨꯁꯨ ꯁꯅꯥ ꯊꯤꯕ ꯈꯨꯟꯖꯥꯁꯤꯡꯒ ꯃꯩꯖꯥꯎ ꯍꯧꯗꯅ ꯁꯥ ꯁꯟ ꯈꯥꯡ ꯊꯣꯡꯗꯅ ꯃꯌꯥꯝꯒ ꯀꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯤ꯫ ꯀꯣꯛꯃꯨꯅ ꯍꯦꯟꯖꯨꯗ "ꯏꯇꯥꯎ ꯍꯦꯟꯖꯨ, ꯀꯣꯊꯪꯗꯤ ꯑꯐꯕ ꯂꯨꯆꯤꯡꯕꯅꯤ, ꯑꯗꯨꯒ ꯐꯠꯇ꯭ꯔꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯤ." "ꯃꯤꯌꯥꯝ ꯂꯣꯏꯅ ꯅꯠꯇꯦ, ꯃꯤꯌꯥꯝ 100,000ꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯏꯇꯥꯎꯗ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅꯅꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒ ꯃꯣꯏꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤ ꯑꯣꯟꯅꯕꯗ ꯑꯌꯦꯠꯄ ꯄꯤꯔꯛꯂꯤꯕꯁꯦ, ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛ ꯀꯣꯊꯪꯗ ꯏꯟꯁꯤꯜꯂꯒ ꯂꯧꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯏꯇꯥꯎ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯆꯦꯛꯁꯤꯟ ꯋꯥ ꯇꯝꯕ ꯂꯥꯛꯄꯤꯕꯒꯤꯅꯤ ꯑꯩꯅ ꯈꯨꯟꯕꯔꯣꯏ ꯑꯣꯏꯕ ꯈꯨꯜ ꯑꯁꯤꯗ ꯉꯁꯤꯗꯤ ꯖꯒꯣꯏ ꯏꯁꯩ ꯎꯠꯇꯨꯅ ꯏꯇꯥꯎ ꯑꯅꯤꯕꯨ ꯃꯤꯠ ꯊꯃꯣꯏ ꯄꯦꯜꯍꯟꯒꯗꯧꯔꯤꯕꯁꯦ." ꯍꯦꯟꯖꯨꯅ "ꯌꯥꯝ ꯍꯧꯅ ꯉꯥꯡꯂꯨꯁꯤ ꯏꯇꯥꯎ, ꯃꯩ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯣꯏꯁꯤ ꯏꯇꯥꯎ, ꯌꯦꯛꯅꯕ ꯂꯩ." ꯁꯣꯝꯗ ꯄꯥꯎ ꯄꯨꯔꯛꯄ ꯁꯦꯡꯒꯣꯏꯗꯨ ꯐꯤꯐꯥ ꯀꯥꯝꯂꯒ ꯍꯦꯟꯖꯨꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜꯗꯨ ꯈꯥꯝꯂꯒ "ꯏꯁ, ꯅꯣꯏꯅ ꯃꯩꯖꯥꯎ ꯊꯥꯕꯒꯤ ꯅꯤꯡꯊꯧꯕꯨ ꯊꯤꯕ ꯐꯪꯖꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯇꯝꯊꯤꯕ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯏ, ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯁꯦꯡꯗꯕ ꯁꯅꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯣ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯡꯗꯕ ꯁꯅꯥꯅ ꯄꯣꯠ ꯂꯩꯔꯨꯕꯒꯤ ꯂꯩꯀꯥꯏ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯦ꯫ ꯁꯅꯥꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯒ ꯄꯣꯠꯀ ꯑꯣꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ, ꯁꯅꯥ ꯂꯧꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ." ꯌꯥꯏꯃꯅ "ꯁꯦꯡꯒꯣꯏ, ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤꯗꯤ ꯃꯤ ꯑꯃꯇ ꯆꯠꯈꯤꯗꯦꯗ, ꯑꯗꯨꯒ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯁꯅꯥ ꯑꯣꯜꯂꯝꯂꯤꯕ?" ꯁꯦꯡꯒꯣꯏꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯂꯒ "ꯌꯥꯝꯕ, ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯅꯤ, ꯁꯅꯥ ꯈꯥꯎꯖꯥꯎꯅꯤ, ꯁꯅꯥ ꯂꯂꯣꯟꯕꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯗꯣ, ꯊꯥ ꯃꯈꯥꯏꯁꯤꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯦꯡꯗꯕ ꯁꯅꯥ ꯈꯥꯎꯖꯥꯎꯁꯨ 10ꯒꯤ ꯃꯊꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯄꯣꯠꯐꯝ ꯏꯃꯨꯡ ꯈꯨꯗꯤꯡ ꯁꯦꯡꯗꯕ ꯁꯅꯥꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯨꯅ ꯆꯩꯅꯕ ꯌꯥꯝꯅ ꯊꯣꯛꯂꯤ, ꯃꯤ ꯌꯥꯝ ꯈꯠꯅꯔꯤ꯫
ꯀꯩꯊꯦꯜ ꯄꯣꯠꯐꯝ ꯂꯥꯏꯒꯤ ꯊꯧꯔꯝ ꯐꯥꯎꯕ ꯁꯦꯡꯗꯕ ꯁꯅꯥ ꯄꯤꯕ ꯀꯠꯄ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯅꯕꯅ ꯂꯣꯏꯔꯦ ꯏꯌꯥꯝꯕ ꯌꯥꯏꯃ꯫ ꯀꯣꯛꯃꯨꯒ ꯁꯕꯤꯔꯥꯒꯗꯨ ꯁꯅꯥ ꯊꯤꯃꯤꯟꯅꯕꯁꯤꯡꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯒ ꯁꯕꯤꯔꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯗꯤ ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯀꯣꯛꯃꯨ ꯅꯪ ꯀꯔꯤ ꯈꯜꯂꯦ? ꯑꯣꯏꯅꯦ, ꯑꯩꯒꯤ ꯃꯤꯗꯤ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯋꯥꯡ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯇ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥ ꯑꯁꯦꯡꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯀꯔꯝꯅ ꯀꯅꯥꯗꯒꯤ ꯁꯦꯝꯂꯒ ꯄꯤꯒꯗꯣꯏꯅꯣ? ꯀꯣꯛꯃꯨꯗꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠꯀ ꯈꯜꯂꯒ ꯍꯨꯔꯥꯟꯕꯒ ꯑꯣꯏꯔꯤꯖꯥꯠꯂꯥ ꯅꯨꯄꯥꯗꯣ? ꯀꯣꯛꯃꯨꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯆꯥ ꯂꯤꯁꯤꯡ ꯀꯌꯥ ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯁꯥ ꯌꯦꯟ ꯊꯣꯡꯂꯤꯕ, ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯤ ꯆꯕꯨꯜ ꯆꯕꯨꯜ ꯄꯨꯟꯅꯔꯒ ꯂꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯒ ꯍꯦꯟꯖꯨꯅ ꯊꯕꯛꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣ? ꯑꯩ ꯈꯪꯉꯤ ꯏꯇꯥꯎ ꯌꯥꯏꯃ꯫ ꯀꯣꯛꯃꯨꯅ ꯏꯇꯥꯎꯒꯤꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯆꯤꯡꯅꯔꯤꯕ꯭ꯔꯥ? ꯁꯕꯤꯔꯥꯅ ꯉꯥꯏꯈꯣ ꯀꯣꯛꯃꯨ, ꯏꯅꯤꯡꯊꯧ ꯍꯦꯟꯖꯨꯁꯦ ꯋꯥ ꯑꯃꯇ ꯉꯥꯡꯍꯟꯁꯤ꯫ ꯍꯦꯟꯖꯨꯅ ꯏꯅꯥꯎ ꯁꯦꯡꯈꯣꯏ, ꯅꯪ ꯃꯤ ꯀꯌꯥ ꯂꯥꯛꯏ? ꯏꯅꯤꯡꯊꯧ ꯑꯩꯒ ꯊꯥꯅ ꯃꯤ 10 ꯂꯥꯛꯏ, ꯑꯗꯨꯒ ꯃꯤ 18ꯗꯤ ꯈꯥ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯉꯥꯛꯍꯜꯍꯧꯔꯦ ꯑꯩꯅ꯫ ꯑꯣ, ꯑꯗꯨꯗꯤ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤ ꯁꯦꯡꯈꯣꯏ, ꯅꯪꯒ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯀꯣꯛꯃꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯉꯥꯛꯂꯝꯃꯣ, ꯑꯩꯒ ꯌꯥꯏꯃꯒ ꯍꯨꯔꯥꯟꯕ ꯐꯥꯔꯨꯒꯦ꯫ ꯌꯥꯏꯃꯅ ꯏꯇꯥꯎ ꯍꯧꯖꯤꯛ ꯆꯠꯂꯁꯦ ꯍꯥꯏꯔꯣ? ꯁꯥ ꯊꯣꯡꯕꯁꯤꯡꯁꯤꯗꯤ? ꯍꯦꯟꯖꯨꯗꯣ ꯅꯣꯛꯂꯒ ꯏꯇꯥꯎ, ꯏꯟꯁꯥꯡ ꯃꯅꯝꯁꯦ ꯑꯩꯁꯨ ꯍꯧꯒꯠꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯏꯅꯥꯎ ꯁꯦꯡꯈꯣꯏ, ꯅꯪ ꯉꯝꯈꯩ ꯉꯥꯍꯧꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯍꯧꯖꯤꯛꯃꯛ ꯀꯧꯔꯣ꯫ ꯑꯍꯤꯡ ꯑꯁꯤꯃꯛ ꯅꯨꯡꯉꯥꯏꯊꯣꯛꯁꯤ, ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯐꯥꯁꯤ, ꯆꯩꯔꯥꯛ ꯄꯤꯁꯤ꯫ ꯁꯕꯤꯔꯥꯅ ꯏꯕꯨꯡ ꯃꯌꯥꯝ, ꯉꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯇꯧꯅꯤ ꯀꯩꯅꯣ? ꯍꯣ ꯃꯌꯥꯝ ꯉꯁꯤ ꯑꯍꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯍꯤꯡ ꯑꯃ ꯑꯣꯏꯍꯟꯁꯤ, ꯑꯗꯨꯅ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯅꯈꯤꯅꯨꯀꯣ꯫ ꯑꯍꯤꯡ ꯑꯗꯨꯃ ꯀꯣꯛꯃꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯄꯦꯟꯅ ꯂꯥꯡꯂꯝꯃꯤ, ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯣꯊꯪꯒꯤ ꯃꯅꯥꯛꯇ ꯇꯣꯃꯥꯜꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯅꯤꯡꯊꯧ ꯀꯣꯊꯪꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯇꯣꯃꯥꯜꯅ ꯌꯦꯟ ꯃꯐꯩ ꯑꯆꯧꯕ ꯑꯃ ꯃꯌꯥꯅ ꯁꯦꯠꯂꯒ ꯃꯆꯤꯟ ꯃꯃꯥꯏꯗꯨ ꯏꯇꯩ ꯇꯩꯈꯩ꯫ ꯏꯅꯤꯡꯊꯧ ꯅꯉꯣꯟꯗ ꯊꯥꯕꯤꯔꯤꯕ ꯄꯥꯈꯣꯜꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯀꯣꯊꯪꯅ ꯑꯗꯣ ꯅꯪꯒꯤ ꯁꯅꯥ ꯁꯦꯡꯗꯕ ꯂꯂꯣꯟꯕꯒꯤ ꯊꯕꯛꯇꯣ ꯍꯧꯖꯤꯛꯇꯤ ꯇꯣꯛꯑꯣ꯫ ꯁꯦꯡꯒꯣꯏ ꯀꯧꯕ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕ ꯂꯥꯟ ꯍꯩꯕ ꯂꯥꯟꯃꯤꯗꯨꯁꯨ ꯍꯦꯟꯖꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯅꯠꯇ꯭ꯔꯣ? ꯇꯥꯔꯤꯕꯁꯦ? ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛꯇ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤ ꯀꯥꯟꯅꯗꯦꯕꯣ? ꯂꯥꯟꯃꯤꯁꯥ, ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯄꯨꯔꯛꯑꯣ, ꯅꯣꯏꯁꯨ ꯆꯥꯛ ꯂꯥꯝꯃꯗꯤ ꯆꯥꯊꯣꯛꯑꯣꯅꯦꯕꯣ꯫ ꯂꯥꯟꯃꯤ ꯑꯃꯅ ꯆꯥꯛꯇꯤ ꯂꯥꯝꯕꯅ ꯁꯤꯔꯕꯅꯤ, ꯑꯗꯣ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯏꯖꯕꯅꯤ꯫ ꯍꯩ ꯑꯩ ꯑꯗꯨꯒꯨꯝꯕ ꯅꯤꯡꯊꯧ ꯅꯠꯇꯦꯀꯣ꯫ ꯃꯤꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯏꯔꯥꯡ ꯂꯩꯕ ꯂꯩꯕꯥꯛꯁꯨ ꯅꯠꯇꯦ, ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯣꯏꯕꯣ꯫ ꯌꯦꯟ ꯑꯇꯥꯎꯕꯗꯣ ꯑꯩꯒꯤ ꯈꯤꯇ ꯍꯥꯟꯅ ꯍꯥꯞꯄꯝꯃꯨ, ꯑꯗꯨꯒ ꯅꯣꯏꯁꯨ ꯅꯩꯔꯨꯔꯣ, ꯀꯥꯟꯅꯄꯣꯠꯇꯦꯕꯣ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯅꯤꯡꯊꯧ ꯀꯣꯊꯪꯗ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯆꯔꯤ꯫ ꯅꯤꯡꯊꯧ ꯀꯣꯊꯪꯅ ꯇꯣꯃꯥꯜ, ꯀꯅꯥꯅꯣ ꯑꯥꯗ ꯆꯪꯉꯛꯏꯁꯦ? ꯅꯤꯡꯊꯧ ꯀꯣꯊꯪꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯗꯨ ꯃꯕꯨꯛ ꯐꯠꯇꯕ ꯑꯍꯟꯖꯥꯎꯒ ꯃꯨꯅꯥꯟꯒꯅꯤ, ꯑꯗꯨꯕꯨ ꯃꯨꯅꯥꯟꯗꯤ ꯃꯕꯨꯛ ꯐꯩ꯫ ꯇꯣꯃꯥꯜꯅ ꯑꯁꯤꯗꯤ ꯇꯥ ꯃꯨꯅꯥꯜꯒ ꯇꯥ ꯑꯍꯟꯖꯥꯎꯒꯅꯤꯅꯦ꯫ ꯃꯨꯅꯥꯜꯅ ꯂꯥꯞꯅ ꯂꯥꯎꯔꯛꯏ, ꯏꯅꯤꯡꯊꯧꯕꯨ ꯂꯥꯞꯅꯤ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯍꯟꯖꯥꯎꯅ ꯏꯅꯤꯡꯊꯧ, ꯑꯋꯥꯡ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯏꯅꯤꯡꯊꯧꯒꯤ ꯊꯧꯁꯤꯜꯂꯣ꯫ ꯀꯣꯊꯪꯅ ꯃꯥꯅꯤ, ꯑꯩꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡꯅꯤ, ꯂꯥꯎ ꯐꯥꯜꯁꯤꯗ ꯐꯝꯁꯤ꯫ ꯇꯣꯃꯥꯟ, ꯅꯪꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯤꯅꯦꯍꯦ꯫ ꯑꯍꯟꯖꯥꯎꯅ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯍꯦꯟꯖꯨꯒꯤ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯕ ꯌꯥꯔꯦ ꯀꯩꯅꯣ? ꯂꯥꯟ ꯇꯥꯕ ꯌꯥꯗꯦ ꯏꯇꯥꯎ, ꯃꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯍꯟꯕ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ꯫ ꯑꯩꯒꯤ ꯏꯅꯥꯎ ꯍꯦꯟꯖꯨ ꯂꯥꯟ ꯍꯩꯕ ꯃꯤꯅꯦ꯫ ꯏꯅꯥꯎꯗꯣ ꯃꯤ ꯐꯩ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯃꯤ ꯀꯟꯕꯗ ꯑꯩꯈꯣই ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯡꯗꯤ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛꯇ ꯁꯅꯥ ꯊꯣꯛꯐꯝ ꯇꯨꯔꯦꯜ ꯑꯣꯏꯔꯝꯕ ꯌꯥꯏ, ꯄꯥꯠ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯈꯨꯗꯨꯝ ꯆꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯃꯨꯅꯥꯜꯅ ꯑꯍꯟꯖꯥꯎꯗ ꯏꯇꯥꯎ, ꯂꯥꯟꯗꯤ ꯇꯧꯔꯣꯏꯁꯤꯗ꯫ ꯂꯥꯟꯅ ꯃꯥꯡ ꯇꯥꯛꯄ ꯅꯠꯇꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯃꯠꯇ ꯄꯨꯔꯛꯄ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯂꯥꯟꯖꯥꯎꯗꯨꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯈꯤꯕꯒꯦ? ꯅꯪꯒꯤ ꯏꯃꯨꯡ ꯑꯃ ꯄꯨꯡꯇꯨꯝ ꯇꯨꯝꯈ꯭ꯔꯦ, ꯑꯇꯩ ꯏꯃꯨꯡ ꯀꯌꯥ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯟꯖꯥꯎꯅ ꯁꯥꯎꯅ ꯍꯦꯔꯦ ꯏꯇꯥꯎ, ꯂꯥꯛꯃꯤꯟꯅꯕꯗꯅ ꯋꯥ ꯑꯃ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯋꯥ ꯑꯃ꯫ ꯍꯦꯟꯖꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤ ꯀꯌꯥꯅꯣ ꯍꯥꯠꯈꯤꯕꯗꯨꯕꯣ? ꯏꯇꯥꯎ, ꯃꯗꯨ ꯍꯦꯟꯖꯨꯅ ꯍꯥꯠꯀꯦꯅ ꯍꯥꯠꯄ ꯅꯠꯇꯦ, ꯃꯥꯁꯨ ꯃꯥꯒꯤ ꯃꯤ ꯀꯟꯖꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯁꯨ ꯑꯩꯈꯣꯏ ꯀꯟꯈ꯭ꯔꯤꯗꯨꯅꯤ꯫
ꯂꯥꯟꯗꯤ ꯏꯅꯤꯡꯊꯧ ꯑꯅꯤꯒꯤ ꯏꯄꯥꯅ ꯊꯣꯛꯍꯟꯕꯅꯤ ꯃꯁꯛ ꯅꯥꯏꯕ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯅꯤꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯍꯟ ꯖꯥꯎꯗꯤ ꯀꯟꯅ ꯁꯥꯎꯔꯤ ꯅꯤꯡꯊꯧ ꯀꯣꯊꯪꯗꯤ ꯃꯨꯅꯥꯒꯤ ꯋꯥꯐꯝꯗꯨ ꯅꯣꯛꯂꯒ ꯃꯉꯛ ꯅꯣꯝꯂꯒ ꯇꯥꯔꯤ ꯇꯣꯃꯥꯜꯅ ꯁꯨꯃꯥꯏ ꯁꯨꯝ ꯈꯠꯅ ꯂꯩꯗꯨ ꯁꯔꯨꯛ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯅꯕꯅ ꯐꯔꯄꯣꯠꯅꯤ ꯍꯥꯏꯗꯤ ꯃꯣꯏ ꯂꯝꯗꯣ ꯅꯨꯄꯤ ꯃꯁꯛ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩꯍꯧꯋꯦꯕ ꯀꯣꯊꯪꯅ ꯅꯣꯛꯂꯒ ꯇꯣꯃꯥꯜ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯃꯨꯅꯥ ꯋꯥ ꯃꯈꯥ ꯇꯥꯎ ꯑꯩ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏ ꯂꯧꯁꯤꯡ ꯑꯣꯏꯅꯤꯕꯣ ꯃꯨꯅꯥꯜꯅ ꯇꯣꯃꯥꯜꯗ ꯏꯅꯥꯎ ꯇꯣꯃꯥꯜ ꯂꯩꯕꯥꯛ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯏꯅꯤꯡꯊꯧꯗ ꯐꯠꯇꯕ ꯍꯤꯒꯥꯏꯋꯥ ꯇꯧꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯍꯦꯟꯖꯨꯁꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯀꯣꯊꯪꯁꯨꯅꯤ ꯂꯩꯕꯥꯛ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯅꯤ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯕꯗ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ ꯂꯩꯗꯣꯏꯁꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯅꯤꯡꯊꯧ ꯍꯦꯟꯖꯨ ꯑꯣꯏꯍꯟꯁꯦ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯏꯅꯤꯡꯊꯧꯅ ꯑꯗꯨꯝ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯕꯁꯦ ꯁꯤꯗ ꯃꯔꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯇꯣꯃꯥꯜꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯃꯉꯛ ꯅꯣꯝꯕꯤꯒ ꯇꯧꯏ ꯑꯍꯟ ꯖꯥꯎꯗꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯤ ꯅꯤꯡꯊꯧ ꯀꯣꯊꯪꯅ ꯃꯨꯅꯥ ꯅꯪ ꯑꯩꯅ ꯉꯁꯤꯗꯒꯤ ꯃꯟꯇ꯭ꯔꯤ ꯍꯥꯞꯄꯕꯅꯤ ꯅꯤꯡꯊꯧꯅ ꯃꯨꯅꯥꯜꯗ ꯃꯟꯇ꯭ꯔꯤ ꯍꯥꯞꯄꯦ ꯍꯥꯏꯕꯗꯨꯗ ꯃꯨꯅꯥꯟꯗꯨ ꯋꯥꯟꯊꯈ꯭ꯔꯦ ꯑꯍꯟ ꯖꯥꯎꯁꯨ ꯀꯂꯛꯃꯟꯗꯅ ꯋꯥꯟꯊꯈ꯭ꯔꯦ ꯇꯣꯃꯥꯜꯁꯨ ꯏꯉꯉꯛꯅ ꯋꯥꯟꯊꯈ꯭ꯔꯦ ꯅꯤꯡꯊꯧ ꯀꯣꯊꯪꯗꯤ ꯀꯟꯅ ꯅꯣꯛꯂꯤ ꯇꯣꯃꯥꯜꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯊꯕꯛꯅ ꯀꯔꯝ ꯇꯧꯕ ꯅꯤꯡꯊꯧ ꯀꯣꯊꯪꯅ ꯇꯣꯃꯥꯜ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ ꯄꯥꯎꯔꯧ ꯂꯩꯕꯅꯤ ꯅꯪꯅ ꯍꯟꯗꯛ ꯁꯦꯡꯗꯕ ꯁꯅꯥ ꯌꯣꯟꯕ ꯆꯠꯀꯗꯣꯏꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯊꯕꯛꯅꯤꯀꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯃꯨꯅꯥꯟꯁꯨ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯐꯝ ꯄꯨꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯣꯏꯅ ꯍꯦꯟꯖꯨꯒꯤ ꯂꯩꯕꯥꯛꯇ ꯗꯁꯥ ꯇꯥꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟ ꯍꯩꯇꯕ ꯅꯤꯡꯊꯧ ꯀꯣꯊꯪꯁꯨ ꯁꯅꯥ ꯂꯂꯣꯟꯕ ꯂꯩꯕꯥꯛ ꯇꯝꯂꯛꯂꯤ ꯍꯧꯖꯤꯛ ꯇꯣꯃꯥꯜ ꯑꯃꯗꯤ ꯅꯤꯡꯊꯧ ꯀꯣꯊꯪ ꯂꯩꯕꯥꯛ ꯑꯃꯃꯝꯗ ꯗꯁꯥ ꯇꯥꯒꯗꯧꯔꯤ ꯑꯍꯤꯡ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯨꯛ ꯑꯃꯅꯤ ꯃꯟꯇ꯭ꯔꯤ ꯃꯨꯅꯥꯟꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯀꯣꯊꯪ ꯁꯅꯥ ꯂꯂꯣꯟꯕ ꯂꯩꯕꯥꯛꯇ ꯍꯦꯟꯖꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯅꯥ ꯍꯨꯔꯥꯜꯂꯝꯕꯒꯤ ꯃꯔꯥꯜꯗ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯅꯤ ꯃꯨꯅꯥꯟꯗꯨ ꯃꯇꯣꯝꯇ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛ ꯏꯖꯠ ꯌꯥꯎꯈꯤꯗ꯭ꯔꯦꯗ ꯄꯥꯎꯁꯤꯗꯤ ꯃꯁꯤꯗꯤ ꯍꯦꯟꯖꯨꯒ ꯎꯅꯔꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯗꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛꯁꯦ ꯏꯖꯠ ꯂꯣꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯨꯅꯥꯜꯅ ꯐꯝꯂꯤꯕꯁꯤ ꯍꯦꯟꯖꯨꯒꯤ ꯃꯅꯥꯛꯇꯅꯤ ꯑꯋꯥꯡ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯇꯅꯤ ꯑꯗꯨꯒ ꯇꯣꯃꯥꯟꯁꯨ ꯍꯦꯟꯖꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯍꯦꯟꯖꯨꯅ ꯏꯌꯥꯝꯕ ꯃꯨꯅꯥꯟ ꯏꯅꯤꯡꯊꯧ ꯀꯣꯊꯪꯒꯤ ꯏꯖꯠ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯆꯠꯈꯤꯕꯗ ꯃꯁꯤꯒꯤ ꯁꯅꯥ ꯂꯂꯣꯟꯕ ꯃꯥꯏꯔꯦꯟ ꯃꯔꯨ ꯃꯥꯟꯕꯁꯤꯁꯨ ꯄꯨꯕꯤꯈꯣ ꯃꯨꯅꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯗ ꯏꯅꯤꯡꯊꯧ ꯌꯦꯟꯆꯣ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯂꯥꯂꯣꯡ ꯇꯧꯕꯁꯤꯕꯨ ꯃꯤꯇꯣꯞ ꯑꯃꯠꯇꯁꯨ ꯅꯠꯅꯗꯦ ꯏꯅꯥꯎ ꯌꯥꯏꯃ ꯑꯣꯏꯒꯗꯣꯏꯔꯥ ꯏꯅꯥꯎꯁꯦ ꯌꯥꯏꯃꯅ ꯃꯥꯅꯤ ꯇꯥꯃꯨꯅꯥꯟ ꯑꯩ ꯄꯨꯛꯆꯥꯎꯒꯤ ꯃꯁꯨꯅꯤ ꯑꯣꯏꯅꯦ ꯑꯣ ꯐꯠꯇꯦꯗ ꯂꯥꯟ ꯍꯥꯏꯕꯁꯤꯅ ꯂꯣꯏꯅ ꯀꯥꯏꯅꯍꯜꯂꯤꯗ ꯁꯛꯁꯨ ꯏꯄꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯍꯦꯟꯖꯨꯅ ꯇꯣꯃꯥꯜꯒꯤ ꯃꯀꯣꯛꯇ ꯅꯥꯜꯂꯒ ꯇꯥꯗ ꯃꯨꯅꯥꯟ ꯑꯍꯤꯡ ꯂꯦꯛꯇꯣꯛꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯂꯥꯟꯃꯤꯗ ꯄꯥꯎ ꯄꯤꯈꯤꯕꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯅꯤꯡꯊꯧ ꯀꯣꯊꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯈꯥ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯇ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯤꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯈꯤꯕꯅꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧ ꯍꯦꯟꯖꯨꯒ ꯅꯤꯡꯊꯧ ꯀꯣꯊꯪꯒ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯝꯃꯤ ꯂꯩꯕꯥꯛ ꯑꯅꯤꯈꯛ ꯅꯠꯇꯅ ꯁꯅꯥ ꯊꯣꯛꯄ ꯂꯩꯕꯥꯛ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯍꯨꯝꯗꯨ ꯍꯦꯟꯖꯨꯒꯤ ꯃꯄꯥꯟꯅ ꯃꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯗꯨ ꯆꯥꯔꯧ ꯃꯧꯔꯧꯅꯗꯅ ꯍꯦꯟꯖꯨꯅ ꯈꯥ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯤꯡꯉꯣꯜ ꯑꯃ ꯂꯧꯗꯨꯅ ꯑꯃꯗꯤ ꯀꯣꯊꯪꯅꯁꯨ ꯑꯋꯥꯡ ꯂꯣꯏꯕꯨꯡ ꯂꯩꯕꯥꯛꯇꯒꯤ ꯃꯁꯛ ꯃꯇꯧ ꯋꯥꯠꯇ ꯄꯥꯗꯕꯤ ꯆꯅꯨ ꯑꯃ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ